Thailand mamangida leibak amakakta matai manau anikak lairamboire. Makoi ni si mayum makai palakpati pangkui kui khidri mayum makai palakpa kui dragasu makoi ni si yamna nungsi chanana lairammi. Makoi anina yamna nungsi chanana laiminabasi ubada kalak kanjauba misu yaudaba nate. Nupa asiga yamna luna chana tinazaba laikaigi marup amana matai manau asigi laminariba mawng asibu kalagtuna karam tawraga makhoi ani sibu thugai sige haiduna khanboire. ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯁꯨ ꯎꯕꯗ ꯑꯩꯗꯤ ꯀꯂꯛꯈ꯭ꯔꯦꯗꯀꯣ. Ado ngasidi akoini kaithin karusidana. Yaine akoini kaithin kaminadabsu phanyam kuirine. Pharene ngasi kaithindagi henjang ahawbadusu leira asiba. Ngasidi nga oina hekta leira asine ko. Matau kamdawna makhoi anise khatnahansige. Ai upai ama tawraga makhoi anise khatnanaba sindaba yade. Adudi ai kai tawni. Kanade. Higaiwa thajillaga hekta khatnalage. Mapuksen sengdaba migi haunaba mina harauna nungaina leibadu uraga mamanabadu yamna kalaklame amadi matai manaudubu thugaibana magi lining oirami. Nungmagi numita mamanaba aduna nupadugi manakta parap laktuna asumna hairami. Itaw, nanga igasi pisak piklingaydagi tinarakpa marup ni itaw. Matam layba kibikta nang kita khalaga lakpani aise. Ay na ngasi nangwanda haigadauri wase nangi phanabani ko itaw. Masigi wase kanamata tahanba yaba wanate ko. Nang na nungsiina na layminariba ichanibe mase hingsa binine itaw. Masigi wafamse nangdi karimata khanglamoy. Mana nangbu nongmadi soidana sakidauribanine itaw. Ay waige munna taw. Nang na tumlingayda marakta mana nangi nanganda nalakani. Oh, hoi. Haibiyu itaw haibiyu. Karigumba mana nangi nanganda nalaklaba. Sagadawbagi tawribanine itaw. Aduga ayuk nungthildasu nangwanda munna yenglakani. Adumna hek tawraklaba. Magi hingsabigi nungsito kanglaklabani nang kauranuko. Asum tawna puksel pikpa mamanabaduna nupa aduda mana hek luxuriba nupi adu hingsabini nongmadi mabu suwedana chathokhargadawbani haiduna higaiwa thazalami. Wakal mapung phaba mi orudabana nupa adusu matawna haibado yamna thazarami. Aigi tawsi aiga luna tinajarakpa imanabanido. Mana haribase soidana chungani. Atopun numit amada mi leitaba tanza amada kalak chawba nupa asina mahaki marupki nupi adu unaraga higaiwa amuka thazalami. Ibema. Aina nangbu aiga hek pukminaba isan makni khalli. Adubu onthokpa haibaduni. Nangi laibakse onthokna thigreda ko ibema. Nangna di khangliroi. Nangi napuroiba aigini itawse hingsabanine hingsaba. Nangna thajadraga nongma ahingda mana tumlingayda magi managanda nalaga yihu. Nangi nupase mamay panbanine ibema. Karigumba magi mamayduna hekte khalaklaba nangbu sagadawrabani khanguko. Aduna nang yamna sectionna laygadabani. Hangtak nong nini shay mana nangwanda munna yenglakani. Mana munna hek yenglaklaba magi mamaydo thekalaklabani nang kaunu hey. Is onthokna kireda idea.
ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯤꯡꯆꯥꯕꯅꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯈꯛꯇ ꯈꯪꯉꯦꯗ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦꯗ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯇꯥꯎꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯍꯤꯒꯥꯏꯋꯥꯗꯨ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯃꯒ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯍꯤꯡꯆꯥꯕꯤꯅꯤ ꯈꯟꯅꯗꯨꯅ ꯄꯨꯛꯅꯤꯡꯗ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦꯗ ꯑꯩꯗꯤ ꯌꯦꯡꯉꯣꯅꯦ ꯁꯦ ꯉꯁꯥꯏꯗꯒꯤꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯃꯥꯒꯤꯁꯦ ꯑꯩ ꯆꯥꯒꯦ ꯍꯥꯏꯕꯩ ꯃꯑꯣꯡꯅꯦꯕ ꯑꯩ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯏꯁ ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯗꯧꯕ ꯃꯥꯜꯂꯤꯁꯦ ꯌꯦꯡꯉꯨꯅꯦꯁꯦ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦꯕꯁꯦ ꯐꯠꯇꯕ ꯃꯤꯅ ꯊꯥꯛꯄ ꯂꯥꯡꯗꯤ ꯌꯥꯝꯅ ꯊꯨꯒꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯇꯥꯎ ꯑꯗꯨꯅ ꯊꯥꯖꯤꯜꯂꯝꯕ ꯍꯤꯒꯥꯏꯋꯥ ꯑꯗꯣ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯀꯤꯕꯅ ꯍꯦꯟꯖꯜꯂꯛꯏꯗ ꯑꯩ ꯆꯪꯍꯧꯔꯒꯦ ꯏꯁ ꯍꯧꯖꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯣ ꯁꯣꯏꯗ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯕ ꯑꯩ ꯌꯥꯝ ꯀꯤꯔꯦꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯑꯃꯒ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯤꯟꯅꯔꯗꯨꯅ ꯇꯨꯝꯕ ꯌꯥꯅꯔꯝꯗꯦ ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯒ ꯇꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯦꯕ ꯏꯇꯥꯎꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯑꯩ ꯇꯨꯝꯁꯤꯟꯅꯔꯒꯦ ꯇꯥꯗꯅ ꯍꯥꯏꯔꯝꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯗꯧꯕ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯁꯦ ꯍꯦꯛ ꯆꯥꯗꯧ ꯃꯈꯩ ꯌꯦꯡꯕ ꯇꯥꯗꯅ ꯍꯥꯏꯔꯝꯕꯗꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯃꯩ ꯄꯥꯜꯂꯦ ꯍꯥꯏꯔꯝꯕꯅꯦꯕ ꯃꯥꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯃꯅꯪꯒꯟꯗ ꯑꯝꯇ ꯃꯥꯔꯒ ꯌꯦꯡꯒꯦꯗ ꯃꯥꯒꯤ ꯃꯃꯩꯗꯨꯕꯨ ꯀꯔꯥꯏꯗ ꯄꯥꯜꯂꯤꯖꯥꯠꯅꯣ ꯑꯝꯇ ꯌꯦꯡꯒꯦꯕ ꯑꯣꯏꯃ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯗꯨꯅ ꯆꯦꯟꯈꯤꯕꯗ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯠꯇꯅ ꯈꯜꯂꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯊꯥꯔꯛꯄ ꯍꯤꯒꯥꯏꯋꯥꯒꯤ ꯇꯦꯟꯗꯣ ꯃꯇꯩ ꯃꯅꯥꯎꯗꯨꯗ ꯇꯁꯦꯡꯅ ꯄꯥꯟꯈ꯭ꯔꯕꯣꯏꯗꯣ ꯏꯁ ꯁꯣꯏꯗ꯭ꯔꯦꯅ ꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯃꯃꯩꯊꯪꯗ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯀꯥꯏꯅꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜꯗꯤ ꯌꯨꯝ ꯀꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧ ꯌꯨꯝ ꯀꯥꯏꯔꯣꯏꯒꯦ ꯍꯥꯏꯔꯒꯅ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯒꯅꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯅꯥ ꯌꯥꯝꯅ ꯇꯥꯊꯤꯕ ꯄꯪꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯕꯗꯒꯤ ꯃꯅꯥ ꯑꯗꯨ ꯌꯩꯁꯟꯈꯤꯗꯅ ꯃꯤꯅ ꯉꯥꯡꯕꯒꯥꯁꯤ ꯏꯇꯥ ꯇꯥꯗ꯭ꯔꯕꯣꯏꯔꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯅꯥ ꯄꯪꯕ ꯑꯍꯜꯁꯤꯡꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯃꯅꯥ ꯇꯁꯦꯡꯅ ꯄꯪꯗ꯭ꯔꯕꯁꯨ ꯅꯥꯞ ꯁꯦꯟꯗꯥꯅꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯕꯗꯤ ꯑꯗꯨꯝ ꯇꯧꯕꯣꯏꯔꯦ ꯀꯨꯏꯅ ꯂꯩꯁꯥꯗꯨꯅ ꯂꯩꯔꯕꯅ ꯃꯁꯛ ꯃꯇꯧ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯅꯥ ꯇꯥꯊꯤꯖꯔꯕꯁꯨ ꯍꯅꯨꯕ ꯑꯁꯦ ꯈꯔꯗꯤ ꯁꯥꯊꯤꯕ ꯑꯍꯟ ꯑꯣꯏꯔꯝꯃꯤ ꯍꯅꯨꯕꯤꯒ ꯍꯅꯨꯕꯒꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃꯅ ꯈꯪꯂꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯄꯉꯥꯡꯗ ꯉꯥꯡꯅꯔꯝꯃꯤ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯔꯝꯗꯦ ꯑꯃꯗꯤ ꯃꯁꯥꯅ ꯉꯥꯡꯂꯤꯕꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯔꯝꯃꯤ ꯑꯗꯨ ꯍꯅꯨꯕꯧ ꯀꯩꯗꯧꯉꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯟ ꯂꯩꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯩꯗꯧꯉꯩꯅꯣꯕ ꯍꯥꯏ ꯍꯅꯨꯕꯤ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗ ꯆꯨꯝꯅ ꯉꯥꯡꯉꯨ ꯑꯩꯁꯤꯕꯨ ꯊꯕꯛ ꯁꯨꯒꯟꯗꯕ ꯃꯤꯔꯣ ꯍꯥ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯍꯅꯨꯕ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗ ꯁꯟꯄꯣꯠ ꯀꯟꯅ ꯈꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯍꯅꯨꯕꯅ ꯁꯟꯄꯣꯠ ꯈꯣꯏꯈ꯭ꯔꯕꯅꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯥꯛꯈꯨꯝꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯌꯨꯝꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯆꯨꯈꯣꯡꯗ ꯆꯨ ꯃꯅꯥ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯁꯨ ꯁꯟ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯈꯨꯔꯥꯕꯨ ꯂꯩꯇꯕꯔꯣ? ꯁꯤꯕꯨ ꯈꯨꯔꯥ ꯆꯥꯎꯊꯣꯏꯍꯩꯒꯤ ꯌꯨꯝ ꯅꯠꯇꯕꯔꯅꯦ? ꯑꯣ ꯃꯥꯅꯤ ꯇꯥꯗ, ꯃꯥꯅꯤ ꯑꯗꯨ ꯇꯥꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯈꯨꯔꯥꯒꯤ ꯂꯧ ꯁꯨꯕꯗ ꯁꯤꯖꯤꯟꯅꯕ ꯁꯟꯕꯤ 2 ꯈꯛꯇꯣ ꯌꯣꯟꯒꯅꯤꯅ ꯁꯨꯝ ꯄꯥꯎ ꯇꯥꯕ꯫ ꯑꯣ ꯄꯥꯕꯧ, ꯑꯩꯈꯣꯏꯒꯤ ꯁꯟ ꯌꯣꯟꯒꯗꯧꯕ ꯂꯩꯕ꯭ꯔꯣ? ꯁꯟ ꯌꯦꯡꯕ ꯃꯤ ꯂꯥꯛꯏꯌꯦ, ꯂꯩꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ꯫ ꯍꯩ, ꯅꯈꯣꯏꯅ ꯀꯔꯤ ꯈꯪꯒꯦꯅꯦ ꯍꯥ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯦ ꯑꯩꯅ ꯁꯟꯄꯣꯠ ꯈꯣꯏꯔꯛꯂꯤꯕꯁꯦ꯫ ꯑꯩꯅ ꯇꯥꯒꯦꯅ ꯇꯥꯕꯅꯤ꯫ ꯑꯩꯅ ꯀꯣꯏꯔꯤꯕꯁꯦ ꯏꯪꯈꯣꯜ ꯂꯣꯏꯅ ꯊꯨꯡꯂꯕꯅꯤꯅꯦ꯫ ꯏꯪꯈꯣꯜ ꯊꯨꯡꯗ꯭ꯔꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ? ꯍꯅꯨꯕ ꯑꯗꯨꯁꯨ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯝꯇ ꯈꯟꯊꯕ ꯇꯧꯗꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯁꯥꯎꯅ ꯉꯥꯡꯈꯤꯕꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯇꯤꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯗꯣꯔꯤꯗ꯫ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯗ ꯉꯥꯏꯔꯤ, ꯆꯦꯡ ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯅꯦ ꯁꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯆꯥꯛ ꯀꯥꯔꯦ ꯀꯊꯤ ꯅꯝꯃꯦꯅ ꯄꯜꯂꯥꯎꯗ ꯍꯦꯛ ꯂꯥꯎꯕ꯫ ꯑꯩꯒꯤ ꯆꯥꯛꯄꯨ ꯀꯊꯤ ꯅꯝꯃꯦꯅꯦ, ꯊꯣꯡꯕꯨ ꯊꯣꯡꯗ꯭ꯔꯤꯕꯁꯦ꯫ ꯌꯦꯡꯉꯨꯅꯦ ꯁꯦ, ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎ ꯂꯩꯔꯦꯕ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣ ꯇꯥꯗꯥ, ꯄꯥꯕꯅ ꯁꯟ ꯌꯣꯜꯂꯔꯣꯏ ꯍꯥꯏꯌꯦ꯫ ꯑꯣ ꯐꯔꯦ, ꯌꯣꯜꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯀꯝꯗꯧꯅꯤ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯁꯟ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯣ ꯁꯟ ꯂꯩꯕ ꯐꯪꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜꯗꯤ ꯃꯤ ꯀꯅꯥꯅꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤ ꯎꯠꯊꯣꯛꯅꯤꯡꯗꯦ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯎꯠꯇꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫